Moreh Town da Commando gi post manga hangduna duty tauba Houkhre. Indo-Myanmar border town Moreh da Commando gi oiba post manga hangduna ahing nungthil khaidana mathau tauba haure haire. Paw asina hai Commando gi post manga adu Moreh ward number 6 da ane, Moreh ward number 7 da ama, SBI bank manakta ama, Moreh police station manakta ama hangle. Amarom da Manipur government na Moreh da state force ngi tongan ba doctor ama duty assign taukhre haire. Moreh da leiba CDO personnel taraga manga dengi laina naramba yai haina chingna badage I changyeng taubada negative oiba thengna khe. UCO bank ta duty tauba state force ki personnel manga I changyeng taubada makhoi manga mak dengi positive oiba thengna khe. Makhoi manga gi manungda ahum layeng badage phibam phagalaklei aduga makhoi ani de layeng na bagi damak Imphal da pukhre haire. Houkhre Moreh town manungda special commando gi SP Krishna Tombi Singh, Moreh Police की Additional SP, LO, O Sukumar Singh, Additional SP, Ops, Chamna Anal Gimidjeng Makada, ahing nungthil naidana, duty taure. Khong na masung gari na lepta na Moreh Town gi akoy bada, patrolling sa tuna section thaurang sing, laukat li haire.